Cây nó mà đang hại tôi bộ, xuống tôi lo. Cây nó, ngắn mà. Nó chờ rồi. Cây nó này tôi bộ, nó chờ rồi. Giao đi lộ, trả lời đi. Hey, go! Ngamba, 포근하지. Malek, cika main di satu, duduk pak. Ash, lu lagi deh. 너희 시래게 돌이봐. 미 디봉진들이 그거 진짜 지나. 아이기 디봉구만은 탁비 짧다. 하네 하무 그런 말해 일다. 마이 비범드는 그런 파절이 베이. 낑꽁가이네 뭐는 와이라미. 아이기 아이폰용 도가 레이버가 이도. 오래서 그래 뭐 뭐는. 낭기다 나 때네 아이기 주니네. 너희기도 나때 아이기 주 야오림니네. 실내를 나오바이. 실내를 방금 따라줘. 소야오 잘하시고. 야오이네. 라오네.
야되네. 시부. 시부 그만 토리 거 이놈의 시부. 공부하는 타게 다독 전화 받니죠. 시부 그만 토리 거 이놈의 시부. 媳妇，回给妈妈看头呢吧。 세, 야, 나만 타고 그러지, 세. 아이, 거기가 이도 망고 따래봐. 세, 인버게는 저 싫어, 세. 능내디 타고 세 아이봐. 거울로, 야, 이 바사이나. 거울이 형 끝도록. 야, 대봐. 야, 대미. 마닝데 일로 와당 세. 꽝 밀래. 일로. 허리. 어흥기 번호.理解到了，这个他妈的。봉시대 안봐 이마 되지 뭐 세 홀로세 이마 되지 뭐 마와이 막히지 호망아트 세 홀세 말렘 깨도록에 쩌실오 홀리스팅이 말렘 하 ôi bảo là hai cái tờ tiếng này ngang tên là chặt lo nó sao rồi 马亮， 姐这那个会把我的呢不要来跑我的回去回来给看看吧 đâu đi chơi mà nè? ngàn bao, nâng một cái lấy sắc khi rồi đó, thế này hè? cho tôi đi chơi lối chơi là đâu đây thôi, lối chơi. 이샤네나 아무각 라이브시쇼 농안 버디기 ချက်키드나 비엔드르드나 아잉 뭐 걸럭티미니샤 락들락이시 봐봐 봐봐 작은 로로 봐 아씨 봐봐 lâm sang 되겠네 아 폐에 무시에 터리 봐봐 농 봐도 짝짝신 또 왜래 강디 봐봐 염 뒤누가 뭔데 또 우리 시영은에 야후응은 뭐가 사르드나 어이 아잉 너가 나들 레이루게 아 너가 할비디 아이니고 봐봐 봐봐 ai đâu bị gì 봐봐 와 너버 어타 리와 들어 쟤너 싸울 또 털기 용세 어이 야리 까야도 따라히는 영웅샤 오요리 좋다 어이 절로 이봐도 계셔 싸가 동서 절로 절로 고 봐봐 ai cô sẽ cái tâm thiên này 봐봐 싸가 들로 실어모 나사 타고 얌얌 해봐 잘해 봐 머신돌이시요 아이고 너무 창절놈이야 봐 티다
ꯀꯩꯅꯣ ꯑꯍꯥꯟꯕ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯄꯣꯂꯤꯁꯀꯁꯦ ꯀꯥꯇꯤ ꯀꯩꯅꯣ ꯑꯝꯇ ꯎꯗꯦꯗ ꯆꯠꯂꯣ ꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯈꯤꯅꯤ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯑꯗꯣ ꯉꯁꯤꯗꯤꯕ ꯏꯇꯥꯎ ꯉꯥꯟꯕꯒꯤ ꯑꯃ ꯌꯦꯡꯉꯨꯔꯗꯕꯅꯤ ꯕꯣꯁ ꯋꯥꯊꯤꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯏꯇꯥꯎ ꯍꯥꯏ ꯍꯥꯏ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯉꯥꯡ ꯄꯨꯁꯤꯕ ꯏꯇꯥꯎ ꯏꯇꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣꯗꯅ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦ ꯍꯣꯏ ꯆꯪꯉꯝꯃꯣ ꯃꯥꯒꯤ ꯌꯦꯡꯉꯩꯗ ꯑꯩꯈꯣꯏꯅꯤꯒꯤꯁꯨ ꯌꯦꯡꯉꯧ ꯌꯥꯏꯗꯅ ꯑꯗꯨꯅꯦ ꯇꯨ ꯍꯥꯏꯔꯤꯉꯩꯗꯕꯨ ꯈꯔ ꯂꯩ ꯂꯩ ꯈꯔꯕꯨ ꯂꯩ ꯀꯩꯅꯣ ꯃꯥ ꯎꯡ ꯂꯩꯁꯤꯕꯣ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯑꯦ ꯁꯤꯁꯤꯕꯣ ꯀꯅꯥꯅꯣ ꯃꯣꯏ ꯌꯦꯡꯁꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯀꯔꯤ ꯕꯤꯠꯇꯅꯣ ꯃꯣꯏ ꯃꯪꯉꯤꯁꯤꯅ ꯃꯣꯏ ꯑꯍꯨꯝꯃꯛꯅꯤ ꯆꯞ ꯃꯥꯟꯅ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯆꯪꯃꯟꯗꯦꯅ ꯂꯥꯛꯑ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯑꯉꯥꯎꯕ ꯑꯍꯨꯝꯁꯦ ꯆꯞ ꯃꯥꯟꯅꯁꯦ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯃꯇꯥꯡ ꯆꯥꯗꯅ ꯂꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯅꯤ ꯂꯥꯎꯗ ꯌꯥꯔꯤꯕ꯭ꯔꯣ ꯁꯤ ꯃꯇꯥꯡꯁꯤꯗꯕꯣ ꯅꯣꯏꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯍꯣꯏꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯍꯣꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯅꯍꯥꯟꯒꯤ ꯁꯌꯦꯟꯕꯤꯁꯤꯡꯗꯣ 우기ꯗꯕ ꯀꯨꯏꯔꯦꯅꯦ ꯈꯪꯗꯦꯗ ꯀꯥꯁꯇꯤꯡ ꯊꯥꯔꯝꯃꯒ ꯀꯥꯏ ꯃꯥꯡꯒꯖꯥꯅꯣ ꯑꯣ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯑꯥ ꯑꯗꯒꯤ ꯏꯟꯇꯔꯚꯦꯟ ꯑꯗꯨꯝ ꯊꯥꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯣ ꯐꯖꯔꯤꯅꯦ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯝꯅꯦ ꯍꯥꯏꯕꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ ꯑꯗꯣ ꯅꯣꯏꯅꯤꯕꯨ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯆꯥꯟꯖꯕ ꯑꯍꯨꯝꯗꯣ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯂꯥꯛꯑꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ ꯑꯁ ꯒꯥꯔꯤ ꯉꯥꯏꯕꯗ ꯁꯤꯒꯦ ꯇꯧꯋꯦ ꯏꯕꯦꯝꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯔꯦꯗ ꯉꯥꯏꯕ ꯑꯗꯣ ꯉꯥꯏꯕ ꯑꯩ ꯉꯥꯏꯔꯝꯃꯣ ꯇꯧꯔꯛꯑꯅꯤ ꯃꯥꯏ ꯑꯁꯤꯗꯩ ꯆꯦ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯁꯦꯜ ꯑꯝꯇ ꯄꯤꯔꯨꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯉꯥꯏꯔꯝꯃꯒꯦꯀꯣ ꯍꯣꯏ ꯔꯦꯖꯤ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯌꯨꯝ ꯍꯟꯕꯗ ꯂꯪꯈꯠꯇ ꯂꯧꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯩ ꯀꯣꯂꯦꯖ ꯂꯥꯛꯑꯔꯣꯏ ꯀꯩꯗꯧꯔꯕ ꯍꯣ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯐꯔꯤꯅꯤ ꯁꯤ ꯑꯣꯏ ꯀꯅꯥꯅꯣ ꯃꯌꯨꯝ ꯄꯥꯟꯗꯣꯏꯕꯨ ꯑꯣ ꯔꯦꯖꯤꯁꯦ ꯌꯨꯝ ꯄꯥꯜꯂꯅꯤꯌꯦ ꯍꯣ ꯄꯥꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯂꯥꯏꯔꯔꯦ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯐꯤ ꯁꯥꯒꯦ ꯇꯧꯅꯤꯗ ꯏꯁ ꯈꯤꯇꯪ ꯑꯣꯏꯁꯨ ꯃꯇꯦꯡ ꯑꯣꯏꯅꯩꯗꯅ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯕ ꯏꯃꯥꯟꯅꯕꯤ ꯇꯥꯔꯦꯗꯅ ꯗꯥ ꯊꯣꯏꯕꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯑꯉꯝ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯇꯧꯕꯅꯤꯗ ꯊꯣꯏ ꯑꯥꯗ ꯂꯩ ꯃꯣꯏ ꯑꯍꯨꯝꯗꯣ 타자 뭐랑 성지라 야예 정슬라 마우마우시네 ꯑꯣꯏ ꯐꯖꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯣꯏꯔꯨꯁꯤꯗꯅ ꯑꯣ ꯊꯔꯣꯏ ꯈꯨꯜꯂꯨꯒꯦ ꯇꯧꯕ ꯀꯣꯂꯦꯖ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯁꯦ ꯎꯗ꯭ꯔꯣ ꯍꯣꯏ ꯅꯪꯁꯨ ꯋꯥꯡꯗ ꯁꯣꯏꯗ꯭ꯔꯣ 이
ꯊꯣꯏ ꯑꯩ ꯀꯣꯂꯦꯖ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦꯗꯅ ꯍꯣꯏ ꯑꯣꯇꯣꯗ ꯀꯩꯅꯣ ꯂꯥꯛꯑꯣ ꯂꯥꯏꯟꯗ ꯀꯩꯅꯣ ꯑꯩꯅ ꯇꯩꯃꯁꯦ ꯀꯣꯂꯦꯖ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯨꯒꯦ ꯑꯦ ꯈꯥꯕ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯣꯏꯗ ꯆꯦꯟꯒꯦ ꯆꯦꯟꯈ꯭ꯔꯣꯗ ꯆꯠꯁꯤ ꯂꯥꯛꯁꯦ ꯌꯥꯔꯦ ꯁꯤ ꯂꯪꯊꯣꯛꯑꯝꯃꯁꯦ ꯀꯥꯏ ꯂꯪꯊꯣꯛꯇꯣꯏꯅꯣ ꯁꯤꯕꯣ ꯑꯣ ꯄꯤꯀꯞ ꯆꯠꯂꯣ ꯍꯣꯏꯗꯦ ꯂꯪꯊꯣꯛꯝꯗꯤ ꯁꯣꯝꯗ ꯄꯨꯂꯞ ꯆꯠꯂ ꯂꯣꯏꯔꯦ ꯈꯥꯕ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯃꯁꯦꯅꯤ ꯃꯤꯅ ꯑꯣꯏꯅ ꯐꯖꯗꯦ ꯈꯔ ꯂꯦꯝꯕ ꯇꯝꯃꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯤꯅ ꯉꯥꯡꯉꯁꯨ ꯁꯥꯎꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯆꯥꯛꯆꯩꯗ ꯒꯥꯔꯤ ꯁꯣꯛꯀꯅꯤꯀꯣ ꯃꯌꯥꯏ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯨ ꯍꯦ ꯉꯁꯤ ꯀ꯭ꯂꯥꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯨꯃꯥꯏꯅꯒ ꯇꯥꯛꯑꯗꯤꯕ ꯑꯩꯈꯣꯏꯒꯁꯤ ꯃꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤꯕꯣ ꯑꯥꯏꯁ ꯅꯪꯒꯤꯁꯦ ꯏꯆꯤꯡ ꯆꯤꯡꯅꯩꯗ ꯏꯕꯣ ꯀꯩ ꯆꯤꯡꯅꯩꯕ ꯑꯇꯩꯒꯤ ꯅꯠꯇꯦꯃꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩꯗꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯇꯧꯅꯤꯕꯁꯦ ꯑꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯊꯤ ꯂꯩꯔꯝꯅꯤ ꯑꯣꯏ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯆꯨꯝꯅꯤ ꯑꯣꯖꯥ ꯃꯁꯛ ꯐꯖꯕꯤꯅ ꯋꯥ ꯉꯥꯡꯕꯗꯕꯨ ꯇꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦ ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤ ꯁꯨꯝ ꯉꯥꯡ ꯂꯩ ꯁꯛꯇꯥꯁꯤꯒ ꯉꯥꯏꯈꯣꯏ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯍꯥꯟꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯐꯖꯩ ꯐꯖꯩ ꯃꯥꯅꯤꯅꯦ ꯅꯍꯥꯟꯒꯤꯗꯨꯅꯤꯅꯦ ꯃꯥꯅꯤꯅꯦ ꯃꯃꯤꯡ ꯍꯪꯗꯣꯛꯑꯒ ꯈꯪꯍꯧꯁꯤꯔꯣ ꯅꯣꯏ ꯆꯪꯉ ꯍꯪꯒꯦ ꯍꯪꯉꯨꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯦ ꯇꯧꯅꯨꯗ ꯅꯨꯄꯥ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯗ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯑꯁ ꯀꯥꯟꯗꯦꯁꯦ ꯑꯩꯗꯤ ꯍꯪꯉꯨꯔꯅꯤ ꯅꯣꯏ ꯂꯩꯒꯦꯗꯤ ꯂꯩꯍꯧꯔꯣ ꯍꯣꯔꯦꯟ ꯇꯊꯤ ꯉꯥꯡꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯂꯦ ꯂꯣꯡꯉꯟꯕ ꯂꯣ ꯂꯪꯉꯝꯕ ꯆꯠꯁꯂꯣ ꯂꯣ ꯀꯔꯤꯅꯣ ꯃꯦ ꯑꯃꯨꯛ ꯗꯥꯎꯟ ꯆꯠꯂꯤꯗꯅ ꯅꯍꯥꯟ ꯀꯣꯂꯦꯖ ꯂꯥꯛꯇꯕ ꯅꯪ ꯈꯪꯄꯣꯠꯇꯦ ꯆꯠꯁꯂꯣ ꯑꯦ ꯊꯣꯏ ꯀꯦꯟꯇꯤꯟꯗ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯃꯤꯟꯅꯧꯁꯤꯗꯅ ꯈꯥꯕ ꯌꯥꯔꯅꯤ ꯅꯣꯏ ꯊꯛꯎꯔꯣ ꯊꯣꯏ ꯆꯠꯂꯁꯤꯔꯥ ꯁꯥꯏꯁꯦ ꯅꯣꯡꯃꯥꯡꯈꯥꯗꯒꯤ ꯍꯦꯟꯅ ꯈꯥꯕ ꯌꯥꯝ ꯂꯩ ꯆꯠꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯍꯥꯏ ꯃꯣꯏꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ ꯈꯥꯕ ꯃꯣꯏꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯦꯍꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯁꯨꯃꯥꯏꯅꯁꯨ ꯈꯔ ꯇꯧꯒꯗꯕꯅꯤ ꯃꯥꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯣꯏ ꯆꯠꯁꯤ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯅꯍꯥꯟꯒꯤ ꯃꯣꯏ ꯃꯁꯝ ꯃꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦꯉꯣ ꯅꯍꯥꯟꯒꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯨꯗ ꯑꯩꯅ ꯌꯥꯝ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯃꯣꯏꯒ ꯊꯦꯡꯅꯒꯗꯕꯁꯨ ꯃꯣꯏ ꯈꯥꯕꯥꯗꯨꯅ ꯍꯦꯛ ꯆꯌꯦꯠꯅꯗꯅ ꯊꯦꯡꯅꯍꯧꯗꯦ ꯑꯁ ꯑꯩꯗꯤ ꯃꯥꯏ ꯈꯥꯕꯗꯣ ꯑꯣꯅꯤ ꯈꯪꯕ ꯌꯥꯝ ꯇꯜꯂꯦ ꯑꯣꯅꯤꯡꯉꯦ ꯑꯗꯨꯅꯦ ꯃꯁꯛꯃꯛꯅꯦꯅ ꯈꯨꯡꯒꯨꯂꯥꯏ ꯆꯨꯕꯦꯟ ꯃꯥꯜꯂꯗꯅ ꯑꯗꯨꯅꯦ ꯃꯁꯛꯅꯦꯅ ꯁꯥꯕ ꯂꯣꯏꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯣꯔꯦꯟꯗꯤ ꯄꯣꯠ ꯈꯔ ꯀꯥꯞꯁꯤꯅꯦ ꯍꯥ ꯈꯥꯕ ꯊꯣꯏꯗꯣ ꯄꯥꯝꯃꯒꯅ ꯀꯣꯛ ꯐꯥꯔꯒ ꯂꯧꯁꯜꯂꯣ ꯀꯩꯅꯣ ꯄꯥꯝꯃꯒ ꯀꯣꯛ ꯐꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦꯔꯥ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯕꯕꯨ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯦ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯥꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯨꯗ ꯆꯌꯦꯠꯅꯕ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯑꯗꯤ ꯑꯁ ꯑꯗꯨꯏ ꯋꯥꯕꯨ ꯅꯪꯒ ꯂꯧꯔꯗꯤ ꯃꯥꯏ ꯉꯥꯟꯕ ꯍꯥꯏꯗꯨꯗꯤ ꯏꯇꯩꯃ ꯃꯥꯏ ꯀꯧꯖꯅꯤ ꯇꯨ ꯑꯥꯗ ꯂꯩꯔꯤꯁꯦ ꯈꯥꯕ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯁ ꯌꯥꯝ ꯐꯩꯗꯔꯣꯏꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯑꯣꯅꯤꯗꯣ ꯑꯃꯨꯛ ꯑꯣꯔꯛꯀꯅꯤꯀꯣ ꯑꯩꯗꯤ ꯑꯣꯔꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯃꯁꯛꯁꯤ ꯎꯕꯗ ꯑꯦ ꯑꯥꯗꯩꯁꯦ ꯊꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯈꯥꯕ ꯊꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯂꯥꯎꯋꯦ ꯂꯥꯎꯋꯦ ꯁꯦꯝꯕꯤꯖꯥ ꯉꯥꯏꯈꯣ ꯑꯣꯏ ꯒꯥꯔꯤ ꯃꯥꯡꯁꯤꯗ ꯁꯤꯔꯒꯦ ꯍꯥꯏꯔꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯁꯥꯅꯧ ꯑꯗꯨ ꯇꯥꯈꯠꯅ ꯁꯤꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯐꯥꯒꯦ ꯇꯧꯕ ꯁꯨꯃꯥꯏ ꯀꯣꯛ ꯐꯥꯔꯨꯔꯤꯁꯤꯗ
ꯇꯧꯔꯦ ꯁꯤꯗꯤ ꯄꯥꯏꯔꯒꯕꯨ ꯀꯥꯎꯏꯗꯦ ꯀꯩꯅꯣ ꯈꯥꯕ ꯅꯣꯏ ꯇꯧꯏꯁꯤꯕꯣ ꯑꯁꯥꯝ ꯆꯥꯈꯠꯇꯕ ꯊꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯦꯔꯥ ꯈꯥꯕ ꯐꯥꯅꯦꯅ ꯂꯥꯛꯑꯒ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯗ ꯇꯦꯊꯕ ꯌꯥꯕ ꯅꯠꯇꯦꯗ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯐꯥꯒꯦ ꯍꯥꯏꯕ ꯐꯥꯔꯝꯃꯅꯤ ꯆꯤꯡ ꯂꯥꯎꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯅꯇꯩꯃꯅꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯃꯁꯤ ꯎꯁꯤꯠꯇꯦꯅꯦ ꯈꯪꯀꯠꯄ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯑꯃꯨꯛꯀꯁꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯈꯨꯠꯇꯪ ꯊꯥꯕ ꯌꯥꯃꯗꯤꯅꯦ ꯅꯨꯄꯥ ꯑꯣꯏꯔꯃꯗꯤ ꯈꯪꯒꯗꯕꯅꯦ ꯈꯪꯕ꯭ꯔꯥꯅ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯦ ꯑꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯇꯩꯃꯗ ꯑꯗꯨꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯃꯁꯝ ꯄꯥꯏꯔꯤꯗꯣ ꯃꯥꯒꯤ ꯃꯁꯝ ꯀꯦꯜꯂꯛꯑꯗꯤ ꯑꯩꯒꯤ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯣ ꯕꯣꯟꯙꯨ ꯍꯦꯔꯥ ꯈꯥꯕ ꯅꯨꯄꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕꯅꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯄꯦꯜꯂꯛꯇ꯭ꯔꯦꯗ ꯅꯪꯕꯨ ꯅꯨꯄꯤꯒ ꯃꯥꯟꯅ ꯌꯥꯄꯣꯟꯇꯦꯅꯦ ꯆꯩꯅꯥ ꯈꯔꯗꯤ ꯈꯪꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯅꯇꯩꯃꯁꯦ ꯁꯥꯎꯔꯁꯨ ꯅꯨꯡꯁꯤꯍꯦ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯤ ꯈꯥꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯩꯅꯥꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯃꯤꯟꯅꯔꯦꯅꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯥꯏ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯅꯪ ꯃꯊꯟꯗ ꯀꯣꯛ ꯄꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯃꯁꯛꯁꯤꯒ ꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯁꯦ ꯇꯧꯕꯤꯒꯦꯁꯦ ꯆꯠꯊꯣꯛ ꯈꯨꯁꯣꯟꯗꯨꯒ ꯁꯤ ꯁꯨꯃꯥꯏ ꯄꯣꯞ ꯄꯣꯞ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯂꯪꯉꯥꯕ ꯅꯪ ꯀꯩꯅꯣ ꯎꯖꯔꯕꯣ ꯑꯩꯗꯤ ꯉꯁꯤꯗ ꯑꯍꯥꯟꯕ ꯎꯕꯩ ꯋꯥꯅꯤꯗ ꯑꯁ ꯑꯩꯗꯤ ꯉꯛꯏꯕꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩ ꯄꯣꯠꯅꯣꯕ ꯅꯪ ꯇꯨꯃꯤꯟꯅ ꯌꯦꯇꯨꯝ ꯄꯥꯏꯕ ꯎꯖꯔꯕꯣ ꯑꯁ ꯌꯥꯔꯦꯗ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯣ ꯎꯗ꯭ꯔꯤ ꯀꯥꯏꯗꯩꯅꯣ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯌꯦꯇꯨꯝ ꯄꯥꯏꯕꯕꯣ ꯑꯁ ꯉꯥꯟꯕꯅ ꯌꯣꯝꯄꯥꯛ ꯇꯧꯔꯤꯁꯦ ꯇꯨꯃꯤꯟꯅ ꯌꯦꯇꯨꯝ ꯄꯥꯏ ꯃꯥꯟꯗ꯭ꯔꯣ ꯑꯣ ꯃꯥꯜꯂꯤꯅꯦ ꯑꯁꯦꯡꯕꯩ ꯃꯥꯜꯂꯤꯅꯦ ꯌꯣꯝꯄꯥꯛꯅꯒ ꯆꯥꯎꯔꯒ ꯑꯗꯨꯅꯦ ꯅꯕꯥꯅꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ ꯍꯥ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯄꯤꯛꯆꯔꯁꯨꯅꯦ ꯗꯥꯏꯃꯟꯅꯤ ꯈꯪꯉꯕ ꯁꯥꯎꯕꯨ ꯍꯣꯏ ꯌꯥꯔꯦꯁꯦ ꯑꯩ ꯇꯧꯖꯔꯒꯦ ꯄꯤꯔꯛꯑꯣ ꯇꯧ ꯀꯩꯅꯣ ꯇꯧ ꯈꯨꯠꯁꯣꯟꯗꯨꯒ ꯃꯥꯂꯦ ꯀꯩꯅꯣꯝ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯉꯥꯟꯕꯁꯤꯗꯤ ꯅꯍꯥꯟꯈꯩ ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯃꯥꯡꯍꯟꯕ ꯑꯣꯏꯔꯝꯃꯦ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯃꯗꯤ ꯌꯦꯡꯉꯣ ꯑꯐꯥꯎꯕ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯔꯝꯃꯗꯕꯅꯤ ꯑꯁ ꯄꯥꯝꯃꯨꯏꯕꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯝꯃꯦꯕꯣ ꯂꯝꯉꯥꯟꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ 이씨 야래 낭 좀 줌질라노 빠이로 합절로 레박시 세사 예 ꯑꯩꯉꯣꯟꯗ ꯃꯣꯟꯖꯜꯂꯛꯏꯅꯦ ꯑꯁ ꯌꯥꯔꯦꯁꯦ ꯇꯨꯃꯤꯟꯅ ꯌꯦꯇꯨꯝ ꯄꯥꯏꯕꯁꯤꯗꯤ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯁꯠ ꯍꯣꯜꯂꯣ ꯑꯩꯁ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯂꯥꯡꯈꯤꯅꯣ ꯂꯝꯉꯥꯟꯕꯅ ꯌꯣꯝꯄꯥꯛ ꯇꯧꯔꯤꯁꯤꯗ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯕꯣꯡꯒ ꯂꯩꯔꯝꯃꯕ ꯅꯕꯥꯅꯤ ꯀꯩꯗꯧꯅꯦ ꯌꯥꯝ ꯊꯤꯖꯤꯟ ꯇꯤꯁꯅꯤꯀꯣ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯕꯣꯡ ꯀꯥꯏꯅ ꯀꯗꯥꯏꯗ ꯂꯥꯛꯏ ꯀꯣꯛꯅꯣꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯅꯦ ꯌꯥꯝ ꯊꯤꯖꯤꯟ ꯇꯤꯁ ꯅꯪ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨꯗꯤ 이스 하이게세 아이디네 포스키 타보도 그런 밤자번이나네 아이나 나바니 독독 이독하니 몸두다 족 본절라니 낭는 봄도 건전도이바 하 봄도 건도이네바 낭디 파자라니 아띠아드네 빙고 셀루타바 이노네 아 요요요 아이 시그라주 나바니디 힝오이드나 아이나 포스키 타보디 밤자번이나 아두다기 마룹나 마룹기다무데 타와이 타바부 이스 그래도 왜 밤무드노 아이디 까톡게 하이림니 그이노 야래세 쿠치 없으니 앉아락드나 시니세 라 저랑하는 저시라 라메 세 야 세 엄마 언니 ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯐꯩꯗ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯏꯄꯥꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯤꯅꯦ 바바 아, 짤로 바바
ꯑꯩꯈꯣꯏ ꯇꯧ ꯃꯥꯜꯂꯤꯝꯁꯦ ꯉꯁꯤꯗꯤ ꯈꯣꯡꯖꯪ ꯑꯃ ꯆꯪꯖꯅꯤ ꯍꯥꯏꯕꯅꯤꯀꯣ ꯄꯥꯕ ꯌꯥꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤ ꯈꯣꯡꯖꯪꯅꯣꯅꯦ ꯏꯆꯥꯕꯣ ꯏꯄꯥꯕꯨ ꯏꯃꯨꯡꯗ ꯆꯪꯍꯧꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯍꯧꯔꯣꯗꯅ ꯄꯥꯕꯁꯦ ꯈꯣꯡꯖꯪ ꯅꯨꯡꯖꯪ ꯑꯝꯇ ꯇꯣꯛꯈꯣ ꯅꯪ 이보 ꯑꯩꯅ ꯗꯤꯃꯥꯟ ꯇꯧꯒꯦ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯗꯣꯛꯇꯅ ꯅꯪꯅ ꯍꯥꯏꯕꯗꯨꯅꯗꯤ ꯐꯕ ꯆꯥꯟꯁ ꯈꯨꯂꯧ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯤꯅꯦꯃꯤ ꯅꯁꯛꯁꯤꯒ ꯄꯥꯕꯥ ꯑꯩꯅ ꯕꯨꯂꯦꯠ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯍꯥ ꯕꯨꯂꯦꯠ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯒꯥꯔꯤꯁꯤꯅ ꯀꯩꯗꯧꯔꯕ ꯇꯧꯅꯨ ꯏꯄꯥ ꯁꯦꯟꯒ ꯂꯩꯇꯦꯀꯣ ꯑꯩꯅ ꯑꯥꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯣꯔꯇꯤ ꯃꯥꯟꯒꯦ ꯅꯕꯥꯅꯤ ꯂꯥꯛꯄ ꯉꯥꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝ ꯂꯩꯔꯝꯃꯦꯕ ꯍꯣꯔꯦꯟ ꯅꯨꯄꯤ ꯂꯨꯝꯕ ꯆꯧꯁꯤ ꯀꯥꯏꯗꯤ ꯃꯃꯥꯡ ꯊꯥꯔ ꯆꯠꯈꯤꯅꯤꯅꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯣꯟꯁꯦ ꯑꯩ ꯂꯩꯔꯤ ꯀꯥꯏꯁꯦ ꯃꯈꯣꯏ ꯀꯔꯤꯝꯇ ꯎꯗꯦ ꯍꯥꯏꯕ ꯄꯥꯕꯥ ꯍꯜꯂꯛꯑꯕꯣ ꯍꯣꯏꯅꯦ ꯅꯕꯥꯅꯤ ꯂꯩꯍꯧꯔꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯆꯠꯂꯦ ꯆꯠꯃꯤꯟꯅꯁꯦ ꯉꯥꯏꯈꯣꯅꯦ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯄꯥꯕꯥ ꯆꯠꯂꯒꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯍꯦ ꯂꯥꯟꯅ ꯊꯧꯔꯝ ꯆꯠꯂꯨꯕꯒꯤ ꯑꯆꯥꯄꯣꯠ ꯌꯥꯎꯔꯤ ꯅꯣꯏ ꯆꯥꯃꯤꯟꯅꯧꯅꯦ ꯃꯥꯂꯦ ꯅꯪ ꯄꯨꯔꯛꯑꯣꯀꯣ ꯑꯩ ꯑꯃꯁꯦ ꯑꯝꯇ ꯇꯥꯟꯅꯧꯒꯦꯕ ꯅꯠꯇꯦ ꯆꯠꯂꯦꯀꯣ ꯑꯝꯇ ꯊꯤꯗ ꯑꯉꯧꯕꯁꯤꯡꯁꯤꯗꯤ ꯕꯥꯕꯥ ꯅꯆꯥꯅꯒ ꯕꯨꯂꯦꯠ ꯑꯃꯒ ꯊꯧꯔꯒ ꯋꯥꯏ ꯁꯨꯠꯀ ꯇꯧꯊꯔꯒ ꯅꯃꯧ ꯅꯨꯄꯤ ꯍꯥꯞꯄꯒ ꯄꯨꯕꯗꯨ ꯎꯖꯍꯧ ꯍꯥꯏꯕꯅꯤꯗ ꯍꯟꯗꯛ ꯂꯩꯗ ꯌꯥꯔꯣꯏꯀꯣ ꯕꯥꯕꯥ ꯑꯩ ꯉꯥꯡꯕ ꯆꯠꯂꯨꯈꯤꯒꯦ 이야 까야디 이까이 강드루노네세 마빠 이몬데부 시부 하이니는 하이리 시부 하이마 시수부 기드레네 또 ꯃꯁꯤ ꯉꯥꯡꯁꯦ ꯍꯧꯖꯤꯛꯄꯥꯎ ꯂꯥꯛꯇꯦꯕ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯅꯦꯕ ꯑꯁ ꯑꯃꯨꯛ ꯂꯥꯡꯗꯅ ꯂꯩꯔꯝꯃꯅꯦꯕ ꯅꯩꯔꯖꯤꯕꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯆꯦ ꯃꯃꯥꯡꯗ ꯀꯔꯥ ꯉꯥꯡꯊꯅꯨꯀꯣ ꯍꯣꯏ ꯑꯁ ꯍꯣꯏ ꯆꯦ ꯂꯣꯏꯔꯕꯣ ꯃꯥꯂꯦꯝ ꯅꯣꯏꯁꯨ ꯌꯥꯎꯔꯛꯏꯗꯅ ꯍꯣꯏ ꯆꯦ ꯉꯥꯟꯕ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ 이제ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯏꯆꯦ ꯉꯥꯟꯕꯁꯦ ꯉꯁꯥꯏꯗꯒꯤ ꯆꯣꯔꯣ ꯂꯣꯜꯂ ꯂꯩꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ 이제 ꯉꯥꯟꯕꯁꯦ ꯃꯊꯟꯗꯒ ꯄꯪꯅꯣꯛꯇ ꯅꯣꯛꯄꯁꯤꯅ ꯌꯥꯔꯦ ꯅꯣꯏꯁꯨ ꯋꯥꯊꯤꯗꯤꯕ ꯏꯆꯦ ꯑꯩ ꯃꯥꯂꯦꯝ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ ꯃꯥꯂꯦꯝ ꯍꯣꯏ ꯄꯥꯕꯗꯣ ꯂꯥꯛꯄ ꯉꯥꯏꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯆꯦ ꯃꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ 이제ꯁꯨ ꯀꯨꯏꯔꯛꯑꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯉꯥꯟꯕ ꯃꯥꯂꯦꯝ ꯂꯝ ꯉꯥꯟꯕ ꯅꯣꯏ ꯂꯥꯡꯐꯥꯡꯒ ꯆꯠꯀꯅꯨꯀꯣ ꯍꯣꯏ ꯏꯆꯦ 이제 ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯣꯏ 이씨 야래 오자니 나바니 이치에다 가란 다베 호레 누가이니 따서고 바bun거다 아이랑 웅내력보다 영어 나바니 삭심지가 ꯅꯪꯅ ꯇꯧꯔꯁꯨꯅꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯕꯤꯔꯔꯣꯏ ꯑꯩꯕꯨꯗꯤꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯨꯁꯜꯂꯣꯏꯗ ꯈꯥꯡꯂ ꯉꯝꯗ꯭ꯔꯕꯅꯤ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ 야래 와티기미 라오 짜라오 올라줘 라오 삭심두가 아스 가마가 딛고 못하는 오자 노인이 주바 능으로이다 보다 ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅ ꯆꯠꯂꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ 아스 돌아오게다나 ꯊꯣꯛꯂꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ 아마디 나항의 콜레스까지 아담니나 angakpa kharadi thengnadobi angobnise yeune mamangda numnini rakena saulamaga college sungla lakni sungla lakti kedou leinu khangdi ni haure dungai mayumdu su leinu kari wakhan khalli no khangdiba कहीं फज फजन येंग चप याद्रो नोइबो sorry ममित मनाने ने इथक इथक कमoi थिंगविदो as कनानो छिबो khangde as asidi fajare ta yare ho jani as aine di shomde kari yare chaslo bani baje noisidi pra kainomni he sidu bu yesheli mami chubada khangdi कालो कांड काल ऐसे ही किसी
ꯀꯩꯅꯣ ꯑꯗꯩ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯆꯦꯠꯊ ꯆꯦꯠꯊ ꯌꯦꯡꯉꯤꯁꯤꯅ ꯀꯩꯅꯣ ꯅꯕꯥꯅꯤ ꯇꯧꯔꯤꯗꯨꯕꯣ ꯑꯩ ꯄꯥꯝꯕ ꯑꯣꯏꯖꯥꯔꯥ ꯑꯩ ꯇꯧꯒꯦꯁꯦ ꯑꯣꯖꯥ ꯂꯩ Sit down, sit down. ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯍꯩ ꯑꯣꯖꯥꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ Okay. Nahangi, makhado adum lagtharasiko. 왜 그ino? 예. 왜 무사갈리노? 그시 도케 ꯑꯩꯗꯤ ꯅꯍꯥꯟꯒꯤꯗꯨꯅ ꯑꯣꯖꯥꯒ ꯑꯣꯏꯔ ꯆꯪꯉꯛꯄꯗꯗꯤ ꯑꯩꯗꯤ ꯉꯛꯏꯕꯣ ꯑꯗꯨꯅꯦ ꯑꯩꯗꯤ ꯃꯁꯛꯇꯣ ꯎꯕꯗꯅꯦ ꯌꯥꯝ ꯊꯤꯅ ꯉꯥꯎꯕ ꯋꯥꯅꯤ ꯉꯥꯎꯅꯤ ꯅꯍꯥꯟꯒꯤ ꯀꯣꯂꯦꯖ ꯀꯥꯖꯤꯗꯤ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯂꯦꯖ ꯂꯥꯛꯑꯕꯅꯤꯅ ꯉꯥꯎ ꯇꯥꯕ ꯁꯛꯁꯤꯗꯤ ꯇꯨ ꯁꯤ ꯅꯠꯇ꯭ꯔꯣ Mane, si jagasine. ꯁꯤ ꯅꯠꯇ꯭ꯔꯣ Khoi mui larang iwarinida. As saida yamna. ꯀꯩꯅꯣ ꯑꯗꯩ ꯅꯨꯄꯤ ꯑꯍꯨꯝꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯃꯨꯟ ꯌꯦꯡꯂꯤꯁꯤꯅ ꯃꯣꯏ ꯑꯍꯨꯝꯒꯤꯁꯤꯕꯨ ꯑꯩꯅꯒ ꯈꯔ ꯐꯖꯕꯁꯤꯗ ꯉꯥꯎꯖꯔꯕ ꯀꯥꯏꯅꯣꯅꯦ ꯅꯠꯇꯦꯅꯦ ꯑꯃꯇꯪꯅ ꯉꯥꯎꯕꯗꯤ ꯀꯗꯥꯏꯅꯣꯕꯨ ꯑꯍꯨꯝ ꯆꯪ ꯉꯥꯎꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯦ ꯃꯑꯣꯡꯗꯤ ꯇꯥꯔꯣꯏ ꯌꯥꯔꯦ ꯑꯣꯖꯥ ꯅꯪꯉꯣꯟꯗ ꯉꯥꯎꯔꯦ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯦ ꯑꯁꯤ ꯃꯅꯥꯛ ꯆꯪꯉꯨꯁꯤ ꯌꯥꯏꯅꯦ ꯂꯥꯎꯅꯦ ꯂꯥꯎ ꯂꯥꯛꯑꯣ ꯐꯝꯃꯨꯍꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯉꯝꯃꯔꯣꯏ ꯁꯤꯗꯤꯕ ꯑꯩꯕꯨ ꯑꯃꯨꯛ ꯃꯣꯏ ꯑꯍꯨꯝꯅ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯃꯥꯏ ꯋꯥꯈꯜꯁꯦ ꯋꯥꯈꯜꯒꯤ ꯑꯣꯖꯥ ꯅꯪ ꯑꯃ ꯃꯨꯠꯇ ꯑꯗꯨꯝ ꯁꯥꯒꯠꯂ ꯂꯩꯌꯨ ꯂꯩꯔꯗꯝꯅꯤ ꯅꯪꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ 마네 칸브라 마네 롱봉네 무트 사갈라가 호고 소이듯이 소이드럽네 로이 노이 와리지 묻가 로이 까이 야래 라오 됐어 됐어 야니 라오니 라오니 강미들아 난 Ôi, lại tu. Cái năm hay đồ mà lại. thôi 할라데라 한기라? Ya đi cô mi mà ra đi, thôi đừng có han coi cô. ngàn ba mỗi sinh thang không đâu hay chả tum래 다자 시쇼 땡땡 잘할게 예 nâng chùa Cái nó ngàn ba, nơi nào mà nó mà xí bu, nè mà cái khơi xuân bro. 랑래 다자 아코이 따우기 삭다게 숨강노바 밍네 롱안마 꼬부네 나게 콜레스시 하르가 깡라 롤레라 ꯅꯪꯁꯨ ꯏꯟꯇ꯭ꯔꯣꯗꯨꯗ ꯆꯠꯂꯛꯂꯦ ꯑꯩꯕꯨ ꯀꯥꯡꯅ ꯅꯨꯡꯗ ꯀꯥꯏꯅ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ 자 뭐이 삭다게시 마기네 랑래 마기네 다자 아두가 마기네 토이 ꯃꯇꯨꯡꯗ ꯑꯗꯨꯝ ꯀꯧꯅꯁꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯆꯠꯁꯤꯂꯣ 까이노 ꯑꯩꯈꯣꯏ ꯉꯥꯏꯈꯣꯃꯦ ꯉꯥꯏꯈꯣꯃꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ 이누네 ꯉꯥꯏꯈꯣꯕ ꯉꯥꯏꯈꯣ와니 라호이 다자 잘로기게 ngasi기 라이벌시디 mây tả thế tàu nghe ngasi디 에이 대카 뭐이 끄더러게
ꯌꯥꯝꯕ ꯌꯥꯝꯕꯗꯤ ꯁꯦ ꯍꯥ ꯕꯦ ꯑꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ 마네 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎ ꯍꯣꯏ ꯌꯥꯝꯕ ꯆꯠꯁꯤꯂꯣ ꯆꯠꯂꯒꯦ ꯌꯥꯝꯕ ꯍꯣꯏ 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 깍 에? 아이네 갈리 와칸지가 미타바 미지가 아이씨 그다 어디 됐다 모르잖아 아이씨 그럼 많이 동리시다 바보아 하 바보아 우와 까리 바본기 백 오라 말래 까다이 에헤 우와 누가이래다 이씨 이샤디마 히고 있고 이샤디네 누가야 앞에 팔고 바봉 아이수 바봉게 바다가 시대기 바봉 모사 강절이네 오 많이네 세세세 남기네 신네 그럼 짝으로 세세 야 아니네 바봉 야 아니 야 아니 바봉 야 아니 로로는 세 바봉 야 아니 럭자 하러게 바봉가 누막 잠비로 파래 바봉가 도디 아이 짤루기게 바봉가 도디 파래 요로 호이 바봉 이씨 누가래 파래다 누가래 마이코 cây lên rồi kìa